Mayam Bukrumzari impactive Toto Wato Amsung Ipau, the Impom of Kanan and Victor Moriba, Manung Hutna, the Miang Tabi Putram, Oxari, Lodena, Nasi Manung Hutna topic as when the Kanazagrup Tang Taruki, make Tang Taruki, I know idea, Maru in all Manipur under 5-ton passenger service na Equigi Zatkiba Marski Tankuni to the state cabinet na Yadana Manipugi, passenger service Salariba, some have the 5-ton Gimakata Libasing Asigi, one time. Tax low having Matang the Mother Yanning the Fundo Poina, a quickie, Tablet Kung Sanction, Kibas Marilyn, Adabo, Nasi Transport Department of some Transport Minister, Yan Marilyn, Authority, Musing a Waris Hamilton, Yanabo Poracre, Yanabo Porcris, Karamton, Yanabo Porcri, Masigi, a consequence Carino, Musukari, Lacadamo, Musukari Data, a quickie Kung Sanction, Kibno Havisky Matanga, a quick canon and Butanzama Lonabo, the Bugaluna, and see Manu Ani Situ the links in the Libis Amontada, a quickie Tamo, Kogendo Condram, the Sanga Express Manipur, the Sanitamo Tarano. Welcome to Manung Hutna. Aduga I hex rightly is like Kram, Sumaran Rosing Convener, JSC All Manipur under 5-ton service, passenger service, Tamo Tram Oxary, and welcome to Manung Hutna. Tamo Am the Kanzani see Akugi, Marski Tang Punito, the cabinet is in the low harmony. Aduga, Makoina Habi Matungi, Transport Commissioner Fundo keeping Matuna, the Masi all in the norms, Matuna, uniform and it's another law, Matungina, Masi Manipur, so implement open hay. Adu Masi Manipur, implement of Matams da Kugi, Hosi Manipur, passenger service story of 5-ton. Makada labor, Quigi, passenger service man since Akan Ihomo, Kungsing Sansalipsi, Atop the Satna Bahokre, Manipugi on Kungsing Sansalipsi, Masigi Sansalbugi, Madam says justification Sikari. Sing Arabda, Manipur was a 5-ton scheme, Makada, passenger service Tauriba, Akogi, Garimakal Haitareko, petrol autorikshaw, diesel autorikshaw, magic, winger, Forzo Saban, DI. High Singasi, I am Bana, Akogi. Manipur Sentok the village at Live State Amoeba, Aduga, Pozozic Sigi Gari, Salariba, Gangusing Haitareco, Galizibu Tori, Gangusing and see, I am na, the Lashuta Muraga, Tabapang the Badagi, Masagi Tabak, I'm a Peter of the Adabnina, Namtoroga, Bang Dagi, Lord Loraga, Natraga, any kind of Kanichalamagi, Kadumba Financial Institution, Lord Loraga, who is a live actini. Masida Mataukaramna, Manipur Sarkana, one-time tax is the Janagabano High Matangidani, Kona, Junction Zagri Kongzi, Kariginoti, Manipur is sent up later, Amanda, Adumba State Amo Ebenina, one-time tax, Lobigano High Connection fast. Adokogi, JC Makati, Karamonda, I could one-time tax, not to be the Karamonda, Monda Pirigati, high by passenger service service since the quite convenient way in Logan. Akoida, Hana, Mamma, the Hana, Sanadona Live, but tax system. Sanction Habada, Akogi half yearly, Natraga yearly Tiriba, Sigi system generality, Akogi Liba, Parzanga to Ebenina, Sanction Bengdelo, loan wood, Singapore Nagadra, Mungi maintenance for the water, so the text for Tigadra, Masita, Atokimati Awaba Moiba. Sanction Manipur, Huzi, Ladyba, Kari Haitare, Akogi Indiagi, or Bangsina, Hana Piramba loan singado, was Amata Pigidre, Kariginodi, loans low graga. Gari sing in the loans low graga, Singbanga Mactava. Mona Gari Pagalorni, Gari Paramatunda, Gari Lilam, and Lola Amana. Masina, Masing Atokimatic Yamkiba. I do not Tibangam, the Bana Hen La Posita, Hona, Sangeli, one time takes Lobiganuana, Junction Money, Adubu Matuda, Sarkagi, Policy Mayama, Hoi. Nasi, what is Hana money? Aduki Matanga. Tamukugan Matangs Lux and Isi. Akogi 2014 the Transport Ministry ki body more National Development Council na Pangum Matung in a high one time Akui tax PYC Yana Krabani Yana Krabi Matung Masi all in the state Kudimukta Akogi one after another implement of Bahona Pani. Adu Matangs the Lux and say Kuitamono the Habibi Matungina one time tax PVC Akogi Jaitra Magi kind of the Tiduka Amutada. Gari Aman Babu or the Ahan Babu or a Tamon to make signals to Tapiri, I could like the lighter Oiba, I could like Sudi Horga, Tapak Panguta Masum, Light Bangato Bank to get low Lorganatraga, Yawana, Sarah Tanzabin, Banking loan Butiga, one time taxi Butiga, that's all put away the head. I do Masil Post all in like norms on the Saturday Cabina, Masal, but deadlocks, hiccups, Kamaito, the hen of Faganamasi, Akugi, Emento, one of Faganatramasi, Simtox, Simtona, Faganatra, as it is, Nasangi Oiba, a character Mada, who Luinam. Uniform when a norm Sanaban have a possibly put them sound a kind like Tamu Motkari Simta. Sigisi was it put the Yanaga, the all the unknown, the son of a Zoho, I don't know, I say, a thing of zero.
ꯑꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯑꯩꯅ ꯇꯥꯕꯗ ꯍꯧꯖꯤꯛ ꯌꯥꯅꯈ꯭ꯔꯦꯁꯨ ꯍꯥꯏꯔꯦ ꯑꯩꯅ ꯇꯥꯟꯅꯈꯤꯕ ꯇꯥꯝꯁꯤꯗ ꯍꯥꯟꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯅꯣꯡꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯑꯩꯈꯣꯏ ꯑꯣꯇꯣ ꯔꯤꯛꯁꯣ ꯈꯪꯗꯦ ꯋꯤꯡꯒꯔ ꯈꯪꯗꯦ ꯁꯤꯒꯤ ꯃꯥꯒꯤ ꯚꯦꯂꯨꯗꯨꯒꯤ 6% ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯆꯠꯅꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯌꯥꯝ ꯋꯥꯅ ꯍꯧꯖꯤꯛꯁꯨ ꯍꯥꯏꯕꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯌꯥꯝꯕꯅ ꯂꯣꯟ ꯂꯧꯔꯒ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯂꯧꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯍꯤꯡꯗ꯭ꯔꯗꯤ ꯌꯥꯗꯕꯅꯤꯅ ꯕꯦꯡꯛꯇ ꯕꯟꯗꯥꯟ ꯃꯣꯔꯒꯦꯖ ꯊꯝꯃꯒ ꯇꯧꯔꯒ ꯈꯪꯗꯦ ꯃꯣꯔꯒꯦꯖ ꯇꯧꯕ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯧꯕꯅ ꯂꯣꯏ ꯑꯌꯥꯝꯕꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯥꯟꯅ ꯄꯥꯅꯔꯝꯕꯁꯦ ꯁꯨꯝ ꯃꯌꯥꯝꯅ ꯈꯟꯅꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯗꯤ ꯋꯥꯟ ꯇꯥꯏꯝ ꯄꯤꯕꯁꯤ ꯆꯍꯤ 35ꯒꯤ ꯄꯤꯕꯁꯤ ꯍꯧꯖꯤꯛꯀꯤ 6%ꯗꯨꯗꯗꯤ ꯄꯩꯁꯥꯁꯤꯈꯔ ꯌꯥꯝꯕ ꯆꯍꯤ 35ꯒꯤ ꯊꯤꯔꯀꯥꯟꯗꯨꯗꯗꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯩ ꯚꯥꯞ ꯇꯥꯟꯅꯗꯕ ꯂꯩꯕ꯭ꯔꯥ ꯒꯃꯦꯟ ꯑꯗꯨ ꯁꯦꯡꯗꯣꯛꯇꯕ꯭ꯔꯥ ꯑꯗꯒꯤ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯍꯥꯟꯅ ꯄꯨꯟꯅ ꯚꯥꯞ ꯇꯥꯗꯕ꯭ꯔꯥ ꯍꯧꯖꯤꯛ ꯇꯧꯕꯗꯤ ꯌꯥꯅꯔꯤꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯥꯅꯔꯛꯄ꯭ꯔꯗꯤ ꯈꯪꯗ꯭ರೆ 4% ꯍꯥꯏꯕ ꯑꯃꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤ나 4%ꯁꯤ ꯄꯤꯕ ꯑꯗꯨꯁꯨ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯍꯥꯏꯕꯤꯕ ꯑꯗꯨꯃꯥꯏꯅ ꯅꯣꯡꯃꯒꯤ ꯆꯔꯥꯁꯨ ꯇꯥꯟꯕ ꯕꯦꯡꯛꯀꯤ ꯂꯣꯟꯒꯤ ꯄꯩꯁꯥꯁꯨ ꯁꯤꯡꯕ ꯑꯗꯨꯅ ꯃꯁꯤ ꯈꯨꯗꯛꯇ ꯍꯦꯛꯇ ꯊꯤꯕ ꯑꯗꯒꯤ ꯌꯥꯝ ꯊꯨꯅ ꯊꯤꯕꯁꯤ ꯉꯝꯃꯛꯇꯕꯅꯤꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯦꯞꯇꯦꯝꯕꯔꯒꯤ ꯃꯇꯨꯡꯗ ꯊꯤꯕ ꯍꯥꯏꯕ ꯁꯦꯞꯇꯦꯝꯕꯔꯐꯥꯎ ꯁꯤꯒꯤ ꯃꯅꯨꯡꯗ ꯊꯤꯕ ꯍꯥꯏꯕ ꯃꯁꯤ ꯃꯊꯛꯁꯤꯗ ꯊꯤꯅꯕ ꯄꯩꯁꯥꯁꯨ ꯇꯥꯜꯍꯧꯕ ꯑꯗꯨꯅ ꯃꯁꯤ ꯁꯤꯒꯨꯝꯕ ꯑꯃ ꯆꯠꯅꯔꯛꯄ ꯍꯥꯏꯁꯤ ꯏꯟꯗꯤꯌꯥ ꯄꯨꯝꯅꯃꯛꯀꯤ ꯆꯠꯅꯔꯛꯄ ꯍꯥꯏꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯀꯥꯝꯊꯣꯛꯎꯕꯗꯤ ꯃꯁꯤ ꯌꯥꯗꯤ ꯌꯥꯔꯔꯣꯏ ꯁꯨꯃꯥꯏꯅ ꯃꯇꯝ ꯄꯤꯅꯕ ꯈꯪꯗꯦ ꯑꯗꯨꯗꯒꯤ ꯀꯟꯗꯤꯁꯟ ꯈꯔ ꯊꯝꯅꯕꯗꯤ ꯈꯪꯗꯦ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯅ ꯁ꯭ꯇꯦꯠꯅ ꯉꯝꯕ ꯃꯑꯣꯡꯗꯨꯗ ꯍꯧꯖꯤꯛꯀꯥꯟꯁꯤ ꯏꯟꯗꯤꯌꯥ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ 6% ꯊꯤꯔꯕ ꯑꯣꯏꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯁꯤ 4% ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯑꯃꯨꯛ ꯇꯣꯇꯦꯜ ꯑꯦꯃꯥꯎꯟꯠꯀꯤ 10% ꯗꯤꯁꯀꯥꯎꯟ ꯑꯃꯨꯛ ꯄꯤꯕ ꯍꯥꯏꯕ 10% ꯗꯤꯁꯀꯥꯎꯟ ꯑꯗꯨꯃꯥꯏꯅ ꯄꯤꯕ ꯁꯤ ꯀꯟꯗꯤꯁꯟꯁꯦ ꯍꯥꯟꯅ ꯃꯁꯤ ꯑꯩꯈꯣꯏ ꯒꯃꯦꯟꯅꯁꯨ ꯈꯪꯉꯝꯒꯅꯤ ꯍꯧꯖꯤꯛ ꯑꯣꯇꯣ ꯊꯧꯕꯅꯤ ꯈꯪꯗꯦ ꯋꯤꯡꯒꯔ ꯊꯧꯕꯅꯤ ꯈꯪꯗꯦ ꯇꯧꯔꯤꯁꯤꯡꯁꯤ ꯍꯧꯖꯤꯛ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯣꯏ ꯀꯟꯗꯤꯁꯟꯁꯤ ꯈꯪꯕꯤꯔꯒ ꯁꯤꯒꯨꯝꯕ ꯀꯟꯗꯤꯁꯟꯁꯤ ꯍꯥꯟꯅ ꯊꯝꯕꯤꯔꯕꯣꯏꯗꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯄꯦꯇꯔꯟꯗꯨꯃꯛꯇ ꯅꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯉꯝꯕ ꯊꯥꯛꯇ ꯇꯧꯕꯁꯨ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛ ꯀꯥꯡꯕꯨ ꯈꯔꯅꯕꯨꯗꯤ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯑꯣꯇꯣ ꯗꯤꯖꯜ ꯑꯣꯇꯣ ꯆꯦꯟꯗꯕꯁꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯂꯝꯕꯤꯁꯤ ꯄꯨꯡꯍꯥꯡ ꯍꯥꯡꯉꯤ ꯃꯈꯣꯟꯁꯨ ꯇꯥꯗ꯭ꯔꯦ ꯀꯥꯏꯅꯗꯤ ꯍꯥꯏꯗꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯗꯨꯅ ꯁꯣꯛꯍꯜꯂꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯀꯣꯅꯣꯃꯤꯗꯗꯤ ꯑꯗꯨꯝ ꯍꯌꯦꯡ ꯍꯩꯇꯅ ꯁꯣꯛꯍꯜꯂꯤ ꯑꯊꯥꯞꯄ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤ ꯂꯩꯔꯛ ꯈꯨꯜꯂꯛꯗ ꯗꯤꯖꯜ ꯑꯣꯇꯣꯁꯤ ꯂꯩꯇꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯤꯅ ꯊꯕꯛ ꯆꯠꯄ ꯈꯣꯠꯄ ꯈꯪꯗꯦ ꯃꯁꯤꯗꯤ ꯌꯥꯝ ꯀꯣꯝꯅꯔꯕꯅꯦꯕ ꯃꯈꯣꯟꯗꯨ ꯈꯔ ꯂꯥꯡꯕ ꯈꯣꯠꯄ ꯇꯥꯕ ꯑꯗꯨꯒꯤ ꯋꯥꯗꯅꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯋꯥꯊꯣꯛ ꯋꯥꯊꯣꯛꯁꯤ ꯑꯣꯏꯗꯅꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯅꯁꯨ ꯀꯔꯤꯅꯣꯗꯣ ꯍꯥꯟꯅ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯤꯗ꯭ꯔꯤꯉꯩꯗ ꯌꯦꯡꯕꯤꯕ ꯒꯃꯦꯟꯅꯁꯨ ꯑꯣꯏꯕ ꯌꯥꯕ ꯃꯁꯤ ꯍꯥꯟꯅꯁꯨ ꯃꯦꯃꯣꯔꯦꯟꯗꯝꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯄꯤꯁꯟꯈ꯭ꯔꯦꯅꯁꯨ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯑꯣꯏꯕ ꯌꯥꯕꯁꯤ ꯊꯤꯍꯧꯕ ꯑꯗꯨꯒ ꯑꯣꯜ ꯏꯟꯗꯤꯌꯥ ꯄꯦꯇꯔꯟ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯆꯠꯅꯔꯛꯄ ꯑꯃꯗ ꯑꯩꯈꯣꯏꯅ ꯀꯥꯟꯊꯣꯛꯄ ꯑꯩꯈꯣꯏ ꯁꯨꯒ ꯆꯠꯅꯔꯣꯏ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯅ ꯌꯥꯅꯒꯗꯕ ꯃꯑꯣꯡ ꯉꯁꯤ ꯈꯛ ꯄꯨꯊꯣꯛꯏꯁꯦ ꯁꯨꯃꯥꯏꯅ ꯅꯍꯥꯟ ꯄꯨꯊꯣꯛꯑꯃꯗꯤ ꯑꯩ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯉꯤ ꯑꯗꯣ ꯇꯥꯃꯣ ꯃꯈꯥ ꯇꯥꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯀꯃꯤꯁꯅꯔ ꯂꯛꯁꯃꯤ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯁꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞ ꯂꯩꯕ ꯃꯥꯜꯂꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯊꯣꯛꯂꯛꯄ ꯌꯥꯏ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯖꯦꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯃꯤꯠ ꯔꯨꯠ ꯄꯥꯔꯃꯤꯠꯁꯤ ꯁꯔꯦꯟꯗꯔ ꯇꯧꯒꯅꯤ ꯍꯥꯏꯕ RC ꯕꯨꯛ ꯁꯔꯦꯟꯗꯔ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯁ꯭ꯇꯦꯞ ꯐꯥꯎ ꯂꯩꯔꯝꯃꯕꯅꯤ ꯑꯗꯨꯕꯨ ꯁꯤꯒꯤ ꯗꯦꯗꯂꯣꯛꯁꯦ ꯃꯇꯧ ꯀꯔꯝꯅ ꯉꯁꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯗ ꯌꯥꯅꯕꯁꯤ ꯃꯈꯣꯏ ꯌꯥꯝꯅ ꯍꯥꯔꯠ ꯁ꯭ꯇꯦꯟ ꯂꯩꯔꯝꯕ꯭ꯔꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ JCꯒꯤ ꯃꯥꯏꯀꯩꯗ ꯌꯥꯝ ꯍꯥꯔꯠ ꯁ꯭ꯇꯦꯟ ꯑꯣꯏꯅ ꯂꯩꯔꯝꯕ꯭ꯔꯥ ꯀꯔꯝꯕ ꯒ꯭ꯔꯥꯎꯟꯗ ꯀꯃꯥꯏꯅ ꯌꯥꯁꯤꯟꯅꯕꯁꯨ ꯄꯨꯔꯛꯄꯅꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ JCꯒꯤ ꯃꯥꯏꯀꯩꯗ ꯑꯄꯦꯟꯕ ꯑꯣꯏꯕ ꯃꯁꯤ ꯍꯣꯏ ꯑꯩꯈꯣꯏ JCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯦꯟꯕꯁꯨ ꯑꯣꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯒꯣꯔꯃꯦꯟ ꯃꯥꯏꯀꯩꯗꯁꯨ ꯍꯥꯔꯠ ꯁ꯭ꯇꯦꯟ ꯂꯩꯔꯝꯗꯦ इसें सेंगना अदगी कनोगी अखोगी जेसी मकै जु हारसेन थमदे करिगिनोदि गवर्नमेंट की ओइबा नियम मचना पदा अखोई हान ममांग दसु अखोइना फास्टा अखोइना सिगी थोइबा ऑर्डर जी अखोइना तांग तरागा हुमदो एप्रिल की तांग त्रम दोइ फंगी तांग त्रम दोइ जे फंगबसिदगी अखोइ मणिपुर लेबा अखोगी हाइबा 520 मखादा लेबा सोसाइटी मैम जे पुंजलगा अखोइ तांग तरा चेता प्रेस क्लब ता फास्ट अखोइ मीटिंग फमे हाइबा मीटिंग फम मतम जिदा अखोइ प्रेस मीडिया दादगी इलेक्ट्रॉनिक मीडिया लोइनमा अखोइ पाउ पिजे अदगी मदु मतम दुबा गवर्नमेंट अखोइ कइगुम अमता हाबिरक्ते अदगी मु अखोइ मीटिंग जी मखुं खितंग फादबदगी तांग 29 सिदा अखोइ ख्वाइदि चावोइना मणिपुर लेरिबा इम्फाल ईस्ट वेस्ट थौबान अदगी बिशेमपुर की अपुनबा सोसाइटी चामै मथक्तना अखोइ फमी मीटिंग अदुगा प्रेस कॉन्फ्रेंस तौई हाइ मतम जिदा अखोइना थमजै अखोइ करिगुम्बा मणिपुर गवर्नमेंट ना अखोइना ngasi तानजरिबा वन टाइम टैक्स असि हंदोक पियु हाइबा इसिंग सेंगना हाना मोइना थोइबा होय ngasi कम्युनिकेशन गैप हादो मोइना थोइबा कइनोसिदा वन टाइम टैक्स सिनी हाइबगी चप चाबी कइनो पन्दी अखोगी डीजल ऑक्टो ओइसनु पेट्रोल ऑक्टो ओइसनु विंगर ओइसनु मैजिक ओइसनु सिदा टैक्स मखल अनि खलै
tax makhan je amana passenger tax hai bamga amana total tax hai bamga hojik lau do ji one time tax only token tax dang passenger tax ti lau roi ba passenger tax akoi hanan chanai ba niyom gi mutung na chahi chahi gi oina dum thi gane ba ada madugi potu eseng sena transport department na ju mari leina ba kaino jing dagi diesel auto yonba haira natraga petrol to yonba company jing dagi adudi kaino je kya lai hojik gari ma manje kya lai adudi 4% loi di kya tagani haibagi chap chabi niyom mayam je hopi raga parja jing bu yan tan ba ma changi ai yo khan dadi masi moina ju to bi da ba adagi magic ki oro natraga magic ki yoliba ko magic ki agent ori ba post dagi ngasai maksu adum akoi si matang ji yani hojik moina ngarang sing sing na ba commissioner na haibi ba 6000 muk ta gani haiba 4% hapa moina kari value kam pa mi 1050 de par mi 1,50,000 de pa le mi 1,50 diesel auto mo hojik 2,60,000 pi si moina ju kano ji niom chum na hai dal kano to biram da ba company tu da hang biraga adu di kya pai adu kari hai tare chap chana si tai adu di noina yaning de ji kai no kamai to ki tamo anu gori si mutung de kya muta daina moina khoi transport department ki han exim to business akoi 6,000 ne hare aduga tasina ta si kya mu gram de hojik adu dadi 2.5 sida paro isam na ha 2.5 sida 4% paro 4% sida 10% amu le sro nearly 7,200 300 me ta ne adu khoi haina adu company jing du da kaya pi kaya tawi har ga chap chana pot to exact lo biraga su tai adu no ne yaning de ji kaino nataga point chap chana puthok biram tardi akoi na ngasi akoi da praja mayam bu ju wan haliba adagi chap chai bi kaino toriba adagi mo hana akoi na na meeting tore tang ko te press conference tore akoi si jangkhelani memorandum pi re hoi memorandum pi ba matam ji da moina akoi gi ban blockade kaino to gi bu akoi ko nang hodi hai ko adu tang kuntre tagina tang manga baune ba am sang na gep lai ri ba tang kunipan da kuntra anytime da ko bi ya haven da yam khongjang to kep mo le kan sarkar gi marketing mo transport department ki officials sing gi marketing gi ta sinamak ako gi jc na thammi ba ako gi posak sing si yam clear cut oina khanbi ba masung yam mek sing na transport department ki marketing gi so ako gi 5 ton gi makha da level passenger service sing gi form da yam clear cut oi ba ako gi position nam khangan da basina ako gi misunderstanding ama bhap ta na do mayam ma khak thok pa gi position ma lai gi na tangai phadana ako gi thoning da ba ako gi thabuk lep gi posak sina prajam yam da wa gi thabuk thoki bene ha gi wafam ma ta sinamak convener na mek sing na thambi yam noise matang fai da break ma lonu bi tanza lo zage ko break ke tu da zake impactive gi manung am yang ta dan lai bi Delta Tutorals for CBSE. Admissions open. Class 9, 10 and 12 Science from April 4. Class 12 Arts from May 4. Class 11 Science from June 6. Vacation course for Navodayas and others from May 4. Class timing 5:30 to 9:30 a.m. and 4:30 to 7:30 p.m. For details, please visit Delta Tutorals between 6 a.m. to 7 p.m. breaking matung da member amuka na tram na osari akhoi ngasi khanazriba manung hon agi topic asi JC All Manipur under 5 ton passenger service na Manipur sarkar maruina transport department ki market ge one time tax sahi trama gi tax amukta da pitok kadabani haina thamlakpa wafum adugi mayokta thabak lepagi khongjang changsan ki ba loine na ngasi transport department ki official singa masung minister ga mari lena wari sanam matung da yana ba khara puropati handok ki ba sigi matang dani hojik tamam kata na khangjani ngasi akogi Manipur da akogi 5 ton ni makhata tor passenger service maruina akogi diesel auto adagi petrol auto adagi magic amasung winger ni di ai tata gum me amasule masule do passenger gi wani yam kan sinabadi nate adu mase around 10,000 won pam tam da mi lising yankhai muki puksak thai bani adagi atop di ai gumba adagi atop mayam du tharo around 70,000 mukti population si hariba passenger service sing tawri basigi na thai bani hinge bani adu masi khoi nomadi ni top even one day da masigi effects si masigi impacts yam sound of fangre khoi bazar da pot lak ta ba chathok chasin da khudung sa da ba adagi khoi matem khak sabota khoi riso da lupa sama lo heavy power tare masin communication gap mahiroi da masung atop da khoi hingi ba day to day life hand to mouth hingi yam sound ka be pikre admai to tana
ꯑꯩꯈꯣꯏꯒꯤ MLA Joy Kisna ꯃꯁꯤ ꯔꯤꯚꯣꯛ ꯇꯧꯒꯗꯕꯅꯤ ꯏꯟ ꯗ ꯏꯟꯇꯔꯦꯁ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯑꯦꯟꯇꯤ ꯄꯤꯄꯜꯅꯤ ꯑꯒꯦꯟꯁ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯁꯤꯡꯗꯅꯤ ꯍꯥꯏ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯗ ꯇꯧꯔꯒꯁꯨ ꯃꯁꯤ ꯏꯐꯦꯛ ꯇꯧꯕꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯇꯧꯋꯦ ꯍꯥꯏ ꯑꯗꯨꯅꯗꯤ ꯃꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯃꯁꯨꯡ JSꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯎꯅꯕ ꯑꯃ ꯐꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯒꯥꯏꯗꯂꯥꯏꯟ ꯑꯃ ꯂꯩꯔꯒꯗꯤ ꯃꯁꯤ ꯄꯣꯠꯁꯦ ꯍꯟꯅ ꯍꯟꯅ ꯊꯣꯛꯇꯅꯕ ꯀꯔꯤ ꯃꯊꯧ ꯇꯥꯏ ꯈꯜꯂꯤ ꯁꯖꯟ ꯃꯁꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩ ꯄꯥꯔꯇꯤꯀꯨꯂꯔ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ 5 ꯇꯣꯟꯒꯤ ꯃꯈꯥꯗ ꯂꯩꯕ ꯒꯥꯔꯤꯁꯤꯡ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯒꯥꯔꯤꯁꯤꯡꯒꯤ ꯋꯥꯊꯣꯛꯁꯤ ꯑꯣꯏꯈꯤꯕꯁꯤ ꯈꯛꯇ ꯅꯠꯇꯕ ꯃꯅꯤꯄꯨꯔꯗ ꯑꯌꯥꯝꯕ ꯏꯁꯨꯁꯤꯡ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯇꯧꯏ ꯑꯗꯨꯗ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯈꯜꯁꯤꯡꯁꯤꯗ ꯃꯈꯜ ꯈꯔꯗꯤ ꯑꯩꯈꯣꯏꯒꯤ ꯚꯥꯞ ꯇꯥꯅꯗꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯀꯥꯡꯕꯨꯒ ꯑꯗꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏꯒ ꯅꯠꯇ꯭ꯔꯁꯨ ꯒꯚꯔꯟꯃꯦꯟꯠꯒ ꯍꯥꯏꯇꯥꯔꯦ ꯚꯥꯞ ꯇꯥꯅꯗꯕꯒꯤ ꯊꯧꯗꯣꯛꯁꯦ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯑꯦꯕ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯄꯁꯤꯅ ꯃꯌꯥꯝꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯁꯖꯟ ꯍꯥꯏꯕꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯅꯍꯥꯟ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯒꯥꯔꯤ ꯃꯌꯥꯝꯅ ꯊꯕꯛ ꯂꯦꯞꯈꯤꯕꯗꯨꯗ ꯃꯤ ꯃꯁꯤꯡ ꯍꯥꯏꯐꯦꯠ ꯌꯥꯝꯅ ꯍꯧꯖꯤꯛ ꯁꯖꯟ ꯍꯥꯏꯔꯤꯕ ꯃꯁꯤꯡꯗꯨꯗꯒꯤ ꯍꯦꯟꯅ ꯁꯣꯜꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯄꯨꯛꯆꯥꯛ ꯊꯥꯛꯄꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯃꯤꯑꯣꯏ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ ꯆꯨꯝꯅꯒꯤ ꯃꯍꯩ ꯇꯝꯕꯁꯨ ꯑꯗꯒꯤ ꯊꯕꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯇꯤ ꯊꯥꯏꯅꯒꯤ ꯕꯁ ꯀꯥꯏꯅ ꯑꯆꯧ ꯑꯆꯧꯕ ꯕꯁ ꯆꯦꯜꯂꯒ ꯁꯥꯔꯚꯤꯁ ꯇꯧꯕꯗꯨꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯣꯜꯃꯣꯁ ꯃꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯧ ꯌꯥꯔꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯨꯝꯕ ꯒꯥꯔꯤ ꯈꯔ ꯄꯤꯛꯄ 5 ꯇꯣꯟꯒꯤ ꯃꯈꯥ ꯂꯩꯕ ꯆꯥꯎꯔꯕꯗꯨ ꯋꯤꯡꯒꯔ ꯍꯥꯏꯁꯤꯅ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯂꯣꯏꯅ ꯊꯨꯡꯉꯒ ꯇꯧꯔꯤꯅꯤ ꯑꯗꯨꯅ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯁꯤꯅ ꯀꯩꯅꯣ ꯇꯧ ꯍꯟꯊꯍꯜꯂꯦꯕ ꯑꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯆꯠꯇ ꯌꯥꯗꯕꯗꯨ ꯍꯥꯏꯗꯨꯅꯤ ꯔꯤꯛꯁꯣꯗ ꯂꯨꯄꯥ 100 ꯂꯨꯄꯥ 10 ꯄꯤꯕꯗꯨ 100ꯗ ꯆꯠꯂꯦꯅ ꯑꯗꯨꯅ ꯚꯥꯞ ꯇꯥꯅꯗꯕꯁꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯀꯥꯡꯕꯨ ꯈꯛꯇꯒꯤ ꯅꯠꯇꯕ ꯑꯦꯅꯤ ꯍꯧꯖꯤꯛꯃꯛꯁꯨ ꯑꯗꯨꯝ ꯚꯥꯞ ꯇꯥꯅꯗꯕꯗꯒꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯇꯧꯏ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯏꯀꯣꯅꯣꯃꯤꯗ ꯑꯗꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯅꯣꯡꯃꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯐꯦꯠ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯣꯛꯍꯜꯂꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯍꯧꯖꯤꯛꯁꯨ ꯍꯥꯏꯕꯤꯔꯤꯗꯨꯅꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯒꯥꯔꯤꯒꯤ ꯀꯥꯡꯕꯨꯅ ꯃꯣꯏꯅ ꯍꯥꯏꯔꯤꯗꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯇꯦꯛꯁ ꯈꯨꯠꯂꯧꯅꯣ ꯀꯩꯅꯣꯁꯨ ꯚꯥꯞ ꯇꯥꯅꯗꯕ ꯑꯗꯒꯤ ꯀꯩꯅꯣꯅꯁꯨ ꯒꯥꯔꯤꯒ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯒꯥꯔꯤ ꯀꯥꯡꯕꯨꯒꯤꯗꯁꯨ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯗꯒꯤ ꯑꯁꯣꯝꯗꯁꯨ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯩꯁꯨ ꯃꯗꯨ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯆꯞ ꯆꯥꯅ ꯑꯃ ꯄꯤꯔꯛꯇꯕ ꯑꯗꯨꯅ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯊꯣꯛꯅꯕꯒꯤ ꯃꯔꯝꯁꯨ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯑꯇꯩ ꯏꯁꯨꯗꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯁꯤꯗꯒꯤ ꯍꯦꯟꯕꯕꯨ ꯌꯥꯎꯏ ꯏꯁꯨꯁꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯀꯥꯟꯁꯤꯗ ꯌꯥꯝ ꯍꯦꯟꯅ ꯃꯤ ꯍꯣꯜ ꯃꯅꯤꯄꯨꯔꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯤꯗ ꯁꯣꯛꯍꯜꯂꯕ ꯃꯇꯨꯡꯁꯤꯗ ꯅꯨꯃꯤꯠ 4-5ꯅꯤ ꯅꯣꯡ ꯅꯤꯅꯤ ꯁꯣꯛꯍꯜꯂꯀꯥꯟꯁꯤꯗ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯔꯤ ꯑꯃ ꯁꯥꯔꯒ ꯊꯣꯛꯑꯦꯗ ꯌꯥꯅꯈꯤꯒꯨꯝꯕ ꯊꯣꯛꯍꯟꯕꯁꯨ ꯌꯥꯕ ꯄꯣꯠꯇꯣ ꯑꯗꯒꯤ ꯍꯧꯖꯤꯛ ꯉꯔꯥꯡꯕꯨꯗꯤ ꯀꯦꯕꯤꯅꯦꯠꯅ ꯋꯥꯔꯦꯞ ꯂꯧꯕ ꯇꯧꯈ꯭ꯔꯦ ꯑꯣꯖꯥ ꯃꯌꯥꯝꯒꯤ ꯑꯦꯗꯦꯠ ꯀꯣꯂꯦꯖꯀꯤ ꯄꯥꯔꯠ ꯇꯥꯏꯝꯒꯤ ꯇꯧꯔꯛꯏ ꯃꯌꯥꯝꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯛꯇꯕ ꯁꯥꯇ꯭ꯔꯁꯤ ꯂꯤꯁꯤꯡ ꯀꯌꯥꯅꯣ ꯌꯥꯝꯈ꯭ꯔꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯃꯇꯝ ꯁꯥꯡꯅ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯛꯇ꯭ꯔꯕꯅꯦꯕ ꯂꯥꯏꯔꯤꯛ ꯇꯝꯕꯤꯗꯕꯗ ꯅꯠꯇꯦ ꯑꯣꯖꯥ ꯃꯌꯥꯝꯗꯨꯁꯨ ꯑꯋꯥꯕꯁꯤ ꯈꯥꯡꯉꯒ ꯑꯦꯄ꯭ꯔꯨꯞ ꯑꯣꯖꯥ ꯀꯣꯂꯦꯖ ꯑꯃꯒꯤ 3-4ꯒꯤ ꯑꯣꯖꯥꯗꯨꯅ 3-4ꯒꯤ ꯇꯣꯂꯣꯞꯇꯨꯅ ꯃꯤ ꯑꯣꯖꯥ 10ꯒꯤ ꯀꯔꯤꯒꯤ ꯑꯗꯨꯒꯤ ꯃꯌꯥꯝꯁꯤ ꯌꯦꯟꯅꯔꯒ ꯑꯣꯖꯥ ꯃꯌꯥꯝꯁꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯇꯧꯔꯤ ꯊꯕꯛꯁꯤꯕꯨ ꯀꯔꯤꯅꯣ ꯀꯥꯏꯅ ꯈꯟꯗꯅ ꯃꯀꯣꯛ ꯉꯥꯎꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯀꯥꯟꯁꯤꯗ ꯃꯁꯤꯅ ꯉꯔꯥꯡ ꯅꯍꯥꯟꯗ ꯊꯣꯛꯑꯦꯗ ꯌꯥꯅꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯍꯥꯟ ꯌꯥꯅꯕꯗꯨ ꯍꯟꯗꯛꯀꯤ ꯏꯁꯨꯁꯤ ꯂꯥꯛꯀꯥꯟꯗ ꯍꯧꯕꯒꯤ ꯑꯗꯨꯋꯥꯏꯗꯒꯤ ꯑꯗꯨꯝ ꯌꯥꯅꯗꯧꯕ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯑꯁꯤ ꯑꯗꯨꯝ ꯇꯧꯔꯗꯅ ꯃꯤꯌꯥꯝꯁꯤ ꯋꯥꯍꯜꯂꯒ ꯑꯗꯩ ꯁꯥꯇ꯭ꯔꯗꯁꯨ ꯂꯥꯏꯔꯤꯛ ꯀꯨꯏꯅ ꯇꯝꯃꯛꯇꯕ ꯍꯥꯏꯁꯦ ꯀꯌꯥꯝ ꯁꯣꯛꯑꯝꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯨꯝ ꯑꯩꯈꯣই ꯃꯅꯤꯄꯨꯔꯁꯤ ꯇꯧꯐꯝ ꯂꯩ ꯍꯣꯏ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯇꯧꯔꯝꯕ ꯌꯥꯏ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯑꯇꯩꯗꯁꯨ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯨꯝꯕ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯄ ꯑꯆꯧꯕ ꯁ꯭ꯇꯦꯠꯁꯨ ꯅꯠꯇꯕ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯐꯥꯎꯅ ꯏꯈꯪ ꯈꯪꯅꯔꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯌꯥꯔꯤꯉꯩ ꯊꯣꯛꯍꯟꯗꯅꯕ ꯀꯔꯤꯅꯣ ꯑꯃ ꯃꯤꯅ ꯗꯤꯃꯥꯟ ꯑꯃ ꯇꯧꯔꯛꯄꯅꯤ ꯈꯪꯗꯦ ꯑꯃ ꯍꯥꯏꯔꯛꯄꯅꯤ ꯈꯪꯗꯦ ꯑꯥꯏꯗꯤꯌꯥ ꯑꯃꯁꯦ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯆꯪꯉꯤ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞ ꯂꯩꯍꯟꯗꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯒꯥꯔꯤꯒꯤ ꯀꯥꯡꯕꯨꯒ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀ ꯐꯥꯎꯅꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯇꯩ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯄꯥꯎꯁꯦ ꯉꯥꯏꯇꯅ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯔꯒ ꯁꯤꯗ ꯈꯕꯔꯗ ꯂꯥꯎꯅꯗꯅ ꯈꯣꯡꯅꯗꯅ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯗꯨꯃꯥꯏꯅ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯔꯒ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯃꯇꯝ ꯃꯥꯡꯗꯅ ꯄꯩꯁꯥ ꯇꯤꯡꯗꯅ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯌꯥꯝ ꯐꯖꯩ ꯇꯥꯃꯣꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯇꯥꯃꯣ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯉꯁꯥꯏꯒꯤ ꯄꯣꯏꯟ ꯑꯣꯐ ꯑꯦꯒ꯭ꯔꯤꯃꯦꯟꯇ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯐꯥꯎꯕꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯖꯔ ꯑꯩꯈꯣꯏꯒꯤ ꯚꯔꯥꯁꯤ ꯍꯦꯟꯒꯠꯄꯤꯌꯨ ꯍꯥꯏꯕꯅꯤ ꯃꯁꯤ 2008ꯗꯒꯤ ꯔꯤꯚꯥꯏꯁ ꯇꯧꯔꯛꯇꯦ ꯍꯥꯏ ꯑꯗꯣ ꯃꯁꯤ ꯃꯣꯁ ꯄ꯭ꯔꯣꯕꯦꯕꯂꯤ ꯁꯦꯞꯇꯦꯝꯕꯔ 2016ꯁꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯖꯔꯒꯤ ꯚꯔꯥ ꯍꯦꯟꯒꯠꯄ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯨꯄꯥ 10 ꯂꯣꯏꯕꯁꯤ ꯃꯣꯁ ꯄ꯭ꯔꯣꯕꯦꯕꯂꯤ ꯀꯌꯥ ꯐꯥꯎ ꯑꯩꯈꯣꯏꯒꯤ ꯖꯦꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯊꯝꯕꯁꯤ ꯄꯩꯁꯥ ꯀꯌꯥ ꯍꯦꯟꯒꯠꯄ ꯐꯥꯎꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯊꯝꯃꯤ ꯑꯗꯨ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯀꯟꯇꯦꯛꯁꯇ ꯆꯥꯟꯅꯔꯦꯅ ꯂꯧꯗꯕ꯭ꯔꯥ ꯃꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯕꯤꯂꯤꯇꯤꯁꯤꯡꯗꯨ ꯍꯥꯏꯕꯤꯌꯨ ꯏꯁꯤꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ 2008ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯚꯔꯥ ꯑꯁꯤ ꯔꯤꯚꯥꯏꯁ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯑꯁꯦꯡꯕꯗꯤ ꯆꯍꯤ 3 ꯔꯤꯚꯥꯏꯁ ꯇꯧꯕꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ 2008
की मतुंग ममांग करी हाय तारे सि ममांग इदा गवर्नमेंट की हुजिकी हो ट्रांसपोर्ट की टैक्स से अनी थोकना हेंकट खरे सरुक अनी थोकना हेंकट खरे ताम अनी रे हेंकट खरे मतम सिदा अदुबो ngasi बाव रिवाइज तौबिदे मसी तानदना लाई अदुबो गवर्नमेंट हेंकट पिदे अदु ngasi सिंग सेना मिनिस्टर की टेबल जिदा ऑनरेबल मिनिस्टर की टेबल जिदा ngang na मतमदा मोय अखोय ngasai हाइदे मोय दजु काकु कनो थममदबा अखोय नजु थमदबा अगो कमाय तौबदा अखोय ना हाइदे फरे हुजिकी टोकल टैक्स हाइबा टैक्स मखल असी वन टाइम थीबदो अखोय थिजरगे यारे अखोयजु पैसेंजर टैक्स तुमा अखोय ईयरली थीबदो याहनबिरो अदगी मु सेकंड पॉइंट दा 2008 तगी रिविजन तौत्रिबा ngasi 2008 ता पिरमबा थाव ममन समसमना अदगी चेंग केजी ममनगा ngasi 2016 पीजी सम वेरी डिफरेंस ने अदु तादी अदु गस मतम जी हुजिकी चानबा बराजी रिवाइज तौबियो हाबनेबा अदुदा ngasai ओनेम मिनिस्टरना दai कमिश्नर कोगी सर कनोना कमिश्नरना हाबी ए अदुदि अखोय तौगनी सिने माना तोना अखोय दजु याम नुंगाइ जबा हाय तारे ngasi जिको अदुम्बा ngasi बावदा हानदी सिगिजी अखोयना तौबियो हाइजरपजी 2008 तैना ngasi बाव तानदुना लाकपनेबा ngasi मोइना मिनिस्टर अमदी कमिश्नर अमदी डायरेक्टर अदai डिप्टी डायरेक्टर सिन हाय मसी सेप्टेम्बर बावजे नोय वन सिगिजी यानरजी अदु सेप्टेम्बर मोय अखोय मोइनादि था अनि पिगे हाबा अखोयना ए थानी टेमली सेप्टेम्बर बाव पिबियो अखोयगी हाना परमिट थीबा अदai सी अखोय क्वार्टर ताम थीबा था उंगी थीबा अदु सेप्टेम्बर बाव पिबियो सेप्टेम्बर पिदा मतुंगदा अदु मनुंगजिदा हुजिकी अखोयगी करि हायतारे बराजिगी मोइना बराजि होटपल लोइरे अदु मोस्ट प्रोबेबली तम क्या लापिए फे प्रजा सिंह से बिना सिंह भाई पे तंग मधु लापिए मधुदी हयंग मागी बागी किलोमीटर दुगी मखा पोलकने बा इसेंग सेंगना हायबदा हाना किलोमीटर मागी सिदा बराजी पोट सिंह खिनै अखोय गाड़ी मचा सिंह सिदा अखोय मोटर केप हायबम लई मिक्सी केप हायबम लई को तम कमली अखोयना ओक्टो सि तोंगु तोंगल अदु लुपा 30 त लो बाजार ओसु दुम लुपा 30 लो बगी सतनबी म लई लाइक वास माइ तौदना अखोय ओक्टो म तोंगु तम ज मेनली अखोय ऑटोसना मीन्स ऑफ ट्रांसपोर्ट याम कन तोंगरे मेजिका अखोयगी विंगर सु मखल मरोब द दुम तोंगरी अदु ऑटो सिने याम कमन ओइना अखोय याम सेली को हुजिसे अदु मोस्ट प्रोबेबली सि कुन गो रुपया कुमंगा रुपया बि कंडीशन ले ओइरो अदुम बगी कनो होय अनकप सिदा लुपा सम लुपा 30 20 सत्र होंदो यामना का हेना हेंकल ओय रिजनेबल ओय पोट लाकनी तम तंग सब लाक्सनी सि हजिकी तंगाई फतना अखोगी 2008 तगे हमना 2016 फाउदा 2 टाइम्स टैक्स हेंगा करे ट्रांसपोर्ट सिंग दा अखोगी डिपार्टमेंट लोब टैक्स अनिरा हेंगा करे वेरस ngasi फाउदा अखोगी पैसेंजर की कनो सिटी फेयर्स दि ममल सिटी रिवाइज होतना ले हेबने याम जस्टिफाइड ऑफ पॉइंट अदो मसी पॉइंट्स मा अखोगी ट्रांसपोर्ट कमिश्नर लक्ष्मी कुमार यस हेंगा फम तो हेबना याम आउटराइटली यामना क्लियर कट ओब पोता एश्योरेंस पी हेबगी ऑफर मलाई तम सि लाक्सनी पोसी तंगाई फने हेंगा लतबु यादमना ऑटो की ममल हेंगा लकनी बिजी की ममल हेंगा लकनी की बैन की ममल लोइने हेंगा लखिनी अदुबु हजिक तसिंगनमक हजिक हाइबिरिबदि मतुंगनदि foi lupa trang oi bai kun oi bai du hojik lupa kun no college hangar handa school hangar handa karamba ifal hangar handa saram ba si lupa karimba in case kun ogadi nifu lupa yang kai pa dia ta bi film mulai masa yam sound economy de solpo mani fu gumba akogi economy yamna nemba yamna khudong sa dam phum de yam sound sabu pi gedam ni da tamasi di khoi passenger services su leite ba da even metropolitan cities su luina mu lady adu ta matang da kitang save oina ba akoi ta public transport system se bus kum se mase hingaran bagi mathau se kadai bau tai ngasi koi smart city gi ai sai lo pham pa sajal smart city gi tawkan jada koi public transport system ji lehan bagi tang yam toina khane yadi hainai ade madu tasing namak su koi masina hojike 5 to 1 winger ade Tata Magic diesel auto bo khradadi maduda khradadi sopadi leidi leini ado sop le boy su public transport si oji masi le mutar boy di oji ki lai ba mi ado kano bus ta khong na saning ba khra khong na to sa pa je dum madu akai ba le ta ran khalle masi akhoi manipur ki wa khan na te ba si atop lam khangde delhi khangde ma khangde lo na ba masi le ba kana octo da saning mi do dum octo da sali ado octo ga bus ki dum stand jo dum na ngan le ra kan da bus ta chung to tong ba mi khara ado bus ta tongi दुगा दम हांग बजु लेते अदना मी मे याम जो खुदों चाना ना बा अदगी अदना पब्लिक ट्रांसपोर्ट सिस्टम जे हिंगला बा जे सुम बने मसे हाना दगी जो दरकार लेबने अदना कंजेशन जु खरा दम हंदा गदरा ना खले याम कना ngang दरि से मणिपुर से डीजल ऑक्टो मनो डीजल ऑटो ना पंजर के दम याम हाइना बने ना मसिंग जे का हेना याम है बा याम से ना कंजेशन जी याम हेले गा ना जो यावे
ꯑꯗꯨꯕꯨ ꯑꯩ ꯃꯗꯣꯝꯗ ꯌꯥꯝ ꯀꯟꯅ ꯑꯩ ꯗꯤꯁꯀꯔꯦꯖ ꯇꯧꯕ ꯗꯤꯖꯜ ꯑꯣꯇꯣ ꯇꯧꯕꯁꯨ ꯄꯥꯝꯗꯦ ꯀꯩꯅꯣꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯕꯛ ꯄꯤꯖꯗꯅ ꯑꯗꯒꯤ ꯃꯥꯗ ꯅꯠꯇꯅ ꯃꯤ ꯃꯌꯥꯝꯁꯨ ꯍꯤꯡꯍꯜꯂꯤꯕꯅꯤ ꯃꯌꯥꯝꯒꯤ ꯁꯔꯚꯤꯁ ꯑꯃꯁꯨ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯗꯨꯁꯨ ꯂꯩꯅ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯤꯁꯇꯦꯝꯁꯨ ꯍꯤꯡꯒꯠꯂꯕꯣꯏꯗꯤ ꯑꯅꯤꯃꯛꯇꯁꯨ ꯑꯗꯨꯝ ꯀꯥꯟꯅꯕ ꯐꯪꯕ ꯑꯗꯨ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯕꯅ ꯍꯧꯖꯤꯛꯀꯤ ꯚꯔꯥ ꯍꯦꯟꯒꯠꯄꯗꯣ ꯃꯗꯨꯗꯤ ꯍꯦꯟꯒꯠꯇꯕ ꯌꯥꯔꯣꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯄꯩꯁꯥꯒꯤ ꯚꯦꯂꯨ ꯑꯗꯒꯤ ꯄꯣꯠꯀꯤ ꯚꯦꯂꯨ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯇꯣꯂꯣꯞꯁꯨ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯏ 6 ꯄꯦ ꯍꯥꯏꯕꯗꯒꯤ 7 ꯄꯦ ꯑꯗꯨꯗ ꯁꯨꯝ ꯇꯣꯂꯣꯞꯁꯨ ꯍꯦꯟꯒꯠꯂꯛꯄꯅꯤꯅ ꯑꯗꯒꯤ ꯄꯣꯠ ꯆꯩ ꯍꯤꯡꯕꯗ ꯆꯪꯉꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯣꯏ ꯍꯦꯟꯒꯠꯂꯛꯄꯅꯤ나 ꯚꯔꯥꯁꯨ ꯍꯦꯟꯒꯠꯇꯕ ꯍꯥꯏꯗꯣ ꯃꯗꯨ ꯇꯧꯕꯇꯕꯨ ꯂꯨꯄꯥ 10 ꯑꯣꯏꯕꯗꯨꯅ 10 ꯑꯣꯏꯕꯗꯨꯗꯤ ꯃꯤ ꯃꯌꯥꯝꯁꯨ ꯌꯥꯅꯤꯡꯉꯛꯑꯣꯏ ꯑꯗꯨꯅ ꯈꯔ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯑꯦꯃꯥꯎꯟꯠ ꯀꯥꯏꯗꯦ ꯃꯗꯨꯁꯨ ꯍꯥꯏꯅ ꯃꯗꯨ ꯍꯦꯟꯒꯠꯄꯗ ꯍꯧꯖꯤꯛ ꯁꯖꯅꯔꯤꯕ ꯀꯣꯂꯦꯖ ꯆꯠꯄ ꯑꯉꯥꯡ ꯑꯃꯅ ꯅꯣꯡꯃꯗ ꯂꯨꯄꯥ 90 ꯚꯔꯥꯗꯨꯅ ꯇꯧꯔꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯛꯇꯣꯏꯅꯤ ꯃꯁꯦ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯅꯥꯏꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯤꯁꯇꯦꯝꯁꯤ ꯌꯥꯕ꯭ꯔꯥ ꯈꯪꯗꯦ ꯑꯇꯩ ꯂꯝꯗꯗꯤ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯕ ꯆꯥꯟꯗꯤꯒꯔ ꯈꯪꯗꯦ ꯇꯧꯕ ꯀꯥꯟꯁꯤꯗ ꯃꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤꯗꯤ ꯇꯣꯉꯥꯟꯅ ꯃꯣꯏ ꯀꯥꯔꯗ ꯏꯁꯨꯒ ꯇꯧꯋꯤ ꯆꯨꯝꯅꯒꯤ ꯕꯁ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯤꯁꯇꯦꯝꯒꯤ ꯕꯁꯇꯨꯗꯐꯥꯎ ꯁꯥꯇ꯭ꯔꯒꯤꯗꯤ ꯊꯥ ꯑꯃꯒꯤ ꯊꯤꯔꯒ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯅ ꯁꯤꯁꯇꯦꯝꯁꯨ ꯂꯩꯍꯜꯂꯒ ꯈꯔ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯈꯔ ꯍꯦꯟꯅ ꯐꯅꯦꯅ ꯈꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯤꯁꯇꯦꯝꯁꯤ ꯇꯁꯦꯡꯅ ꯅꯣꯟ ꯑꯦꯛꯖꯤꯁꯇꯦꯟ ꯂꯩꯇꯕꯒꯨꯝ ꯊꯣꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯕꯁꯇ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯀꯥꯕꯁꯤ ꯇꯁꯦꯡꯅꯃꯛ ꯊꯦꯡꯅꯗ꯭ꯔꯦ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯃꯤ ꯉꯁꯤ ꯊꯦꯡꯅꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯑꯣꯇꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯖꯔ ꯁꯥꯔꯚꯤꯁꯁꯤꯡꯗꯁꯨ ꯃꯥꯒꯤ ꯀꯥꯔꯠꯇꯨꯃ ꯄꯤꯔꯀꯥꯟꯗ ꯑꯦꯕ꯭ꯔꯤ ꯑꯩꯈꯣꯏ ꯑꯣꯇꯣ ꯅꯠꯇ꯭ꯔꯒ ꯗꯤꯖꯜ ꯑꯣꯇꯣ ꯑꯣꯏꯕ ꯌꯥꯏ ꯑꯃꯁꯨꯡ ꯃꯦꯖꯤꯛ ꯑꯣꯏꯕ ꯌꯥꯏ ꯃꯗꯨ ꯇꯧꯔꯀꯥꯟꯗ ꯃꯥꯗꯤ ꯁꯤꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯃꯒꯤ ꯃꯣꯗꯥꯂꯤꯇꯤꯁ ꯑꯃ ꯄꯨꯊꯣꯛꯑꯒꯁꯨ ꯐꯒꯅꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯉꯁꯤ ꯈꯟꯅꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯁꯦꯡꯅꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯖꯔ ꯁꯥꯔꯚꯤꯁꯀꯤ ꯑꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠꯇꯨ ꯐꯪꯍꯟꯕ ꯑꯃꯁꯨꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯒꯤ ꯃꯊꯧ ꯅꯤꯡꯊꯤꯖꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯟꯅꯦꯁꯦꯁꯔꯤꯂꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯀꯥꯏꯍꯜꯂꯤꯕ ꯋꯥꯍꯜꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯍꯟꯅ ꯊꯣꯛꯇꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯂꯣꯏꯅꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ JSCꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯇꯝꯒꯤ ꯑꯣꯏꯅ ꯊꯣꯛꯂꯛꯄ ꯏꯁꯨꯁꯤꯡꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯦꯛꯐꯨꯜꯂꯤ ꯇꯦꯀꯜ ꯇꯧꯔꯀꯥꯟꯗ ꯄ꯭ꯔꯖꯥꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯍꯟꯗꯕ ꯃꯈꯣꯏꯒꯤꯁꯨ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡ ꯐꯪꯍꯜꯂꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔ ꯑꯅꯤꯃꯛꯀꯤ ꯃꯐꯝꯗ ꯌꯥꯏꯐꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯃꯅꯨꯡ ꯍꯨꯠꯅꯒꯤ ꯇꯣꯄꯤꯛ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ JSCꯒꯤ ꯀꯟꯚꯦꯅꯔ ꯇꯥꯃꯣ ꯂꯥꯏꯈꯨꯔꯝ ꯁꯣꯃꯣꯔꯦꯟꯗ꯭ꯔꯣ ꯁꯤꯡ ꯑꯃꯁꯨꯡ ꯈꯣꯒꯦꯟꯗ꯭ꯔ ꯈꯣꯝꯗ꯭ꯔꯥꯝ ꯑꯦꯗꯤꯇꯔ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯅꯤꯄꯨꯔꯤ ꯏꯗꯤꯁꯟ ꯑꯅꯤꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯃꯊꯪ ꯏꯗꯤꯁꯟꯒꯤ ꯃꯅꯨꯡ ꯍꯨꯠꯅ ꯐꯥꯎꯒꯤ ꯑꯣꯏꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯃꯅꯨꯡ ꯍꯨꯠꯅꯒꯤ ꯇꯤꯝꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯒꯨꯗ ꯅꯥꯏꯠ